ꯃꯈꯣꯏꯗꯁꯨ ꯐꯅ ꯀꯨꯏꯅ ꯋꯥꯊꯤ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯥꯂꯦꯝꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯉꯥꯟꯊꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯅꯥꯊꯣꯏꯒ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯄꯔꯄꯜ ꯀꯂꯔꯗ ꯋꯥꯏꯠꯅ ꯃꯄꯥꯜ ꯍꯛꯄꯤ ꯁꯨꯠ ꯑꯃ ꯁꯦꯠꯂꯝꯃꯤ꯫ ꯉꯥꯟꯊꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯊꯣꯏꯕꯤ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯈꯤꯇꯪ ꯆꯤꯡꯈꯠꯇꯨꯅ ꯃꯀꯣꯛꯇꯨ ꯀꯨꯞꯁꯤꯟꯈꯤ꯫ ꯉꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯩ ꯑꯗꯨꯒ ꯃꯤꯠꯌꯦꯡꯗꯨꯅ ꯊꯣꯏꯕꯤꯗ ꯋꯥꯍꯩꯅ ꯃꯆꯜꯗ ꯉꯥꯟꯊꯣꯏꯅ "ꯑꯕꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ?" ꯁꯅꯥꯊꯣꯏꯅ "ꯂꯣꯏꯔꯦ ꯇꯥꯃꯣ, ꯊꯤꯅꯕ ꯇꯧꯔꯛꯑꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯣ." ꯂꯩꯃꯅ "ꯉꯁꯤꯗꯤ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯧꯔꯦ, ꯏꯆꯥ ꯆꯥꯎꯔꯛꯄꯒꯤ ꯀꯥꯟꯅꯔꯦ, ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ, ꯑꯁꯤ ꯃꯉꯥꯏꯔꯦ, ꯏꯃꯥ ꯄꯦꯜꯂꯦ." ꯊꯣꯏꯕꯤ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯅꯦꯡꯒꯤ ꯃꯃꯥꯡꯗ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯟꯊꯣꯏꯒꯤ ꯁꯅꯥꯊꯣꯏꯅ ꯏꯟꯖꯥꯡ ꯄꯨꯊꯣꯔꯛꯇꯨꯅ ꯃꯊꯪ ꯃꯊꯪ ꯄꯤꯖꯔꯦ꯫ ꯉꯥꯟꯊꯣꯏꯅ "ꯑꯕꯦ ꯅꯣꯏ ꯑꯅꯤꯁꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯣ, ꯀꯨꯏꯔꯅꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯒ ꯊꯣꯏꯕꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯁꯅꯥꯊꯣꯏꯅ "ꯏꯅꯝꯃ ꯆꯥꯛꯀ ꯆꯥꯁꯤꯜꯂꯣ, ꯀꯩꯗꯧꯔꯒꯦ? ꯏꯟꯖꯥꯡꯁꯦ ꯏꯅꯝꯃ ꯍꯩꯅꯗ꯭ꯔꯕꯣ?" ꯊꯣꯏꯕꯤꯅ "ꯑꯗꯨꯏ ꯅꯠꯇꯦꯗ, ꯑꯩ ꯄꯨꯛ ꯊꯜꯂꯦ ꯑꯗꯨꯒꯤꯅꯦ." "ꯆꯥꯛꯇꯤ ꯀꯩꯝꯇꯁꯨ ꯆꯥꯗ꯭ꯔꯤ, ꯑꯗꯨꯒ ꯄꯨꯛ ꯀꯃꯥꯏꯅ ꯊꯜꯂꯤꯅꯣ? ꯈꯔꯒ ꯆꯥꯁꯤꯜꯂꯣꯕ." ꯁꯅꯥꯊꯣꯏꯅ ꯃꯅꯝꯃꯒꯤ ꯄꯨꯈꯝꯗ ꯉꯥ ꯑꯇꯥꯎꯕꯗꯨ ꯃꯇꯨꯝ ꯑꯃ ꯂꯧꯊꯔꯒ ꯍꯥꯞꯆꯤꯜꯂꯤ꯫ ꯊꯣꯏꯕꯤꯅ "ꯌꯥꯔꯦ, ꯑꯩ ꯄꯨꯛ ꯊꯜꯂꯦꯕ, ꯆꯥꯁꯤꯜꯂꯣ ꯑꯗꯨꯇꯪꯅꯦ." "ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ." "ꯑꯁ ꯏꯅꯝꯃꯁꯤꯃ ꯌꯥꯝ ꯀꯣꯏꯊꯣꯛꯄꯤꯒ ꯇꯧꯋꯦ, ꯌꯥꯝ ꯀꯣꯏꯅꯔꯣꯏꯁꯦ, ꯑꯩ ꯋꯥ ꯉꯥꯡꯕꯗꯅꯦ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯠꯂꯦ." "ꯅꯣꯏ ꯏꯃꯨꯡꯁꯦ ꯃꯤ 3 ꯈꯛꯂꯣ ꯂꯩꯁꯦ?" "ꯍꯣꯏ, ꯍꯥꯟꯅꯗꯤꯅꯦ 3 ꯈꯛꯅꯦ, ꯍꯧꯖꯤꯛꯇꯤ 4 ꯁꯨꯔꯦ." ꯊꯣꯏꯕꯤ ꯈꯤꯇꯪ ꯅꯣꯛꯂꯒ ꯏꯀꯥꯏ ꯏꯀꯥꯏꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯗꯣ ꯅꯪꯒꯤꯕꯨꯗꯤ ꯃꯤꯡ ꯈꯪꯉꯦ, ꯑꯗꯨꯒ ꯏꯃꯥꯒ ꯅꯣꯏ ꯇꯥꯃꯣꯒꯗꯤ ꯈꯪꯗ꯭ꯔꯤꯌꯦ." ꯁꯅꯥꯊꯣꯏ ꯅꯣꯛꯂꯒ "ꯀꯩꯅꯣ, ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯁꯦ?" "ꯍꯥꯏꯗꯤꯌꯦ, ꯑꯩꯅꯁꯨ ꯍꯪꯗꯦ, ꯑꯗꯨꯒ ꯃꯥꯁꯨ ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯝꯈꯤꯔꯣꯏ." "ꯑꯁ ꯌꯥꯏꯌꯦ ꯅꯣꯏꯁꯨ, ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤꯅ ꯉꯥꯟꯊꯣꯏ ꯀꯧꯕꯅꯦ, ꯑꯗꯨꯒꯅꯦ ꯏꯃꯥꯒꯤꯅ ꯂꯩꯃ ꯀꯧꯋꯦ, ꯄꯥꯕꯨꯡꯒꯤꯅ ꯁ꯭ꯌꯥꯝ ꯀꯧꯋꯦ, ꯄꯥꯕꯨꯡꯗꯤꯅꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ." "ꯑꯣ, ꯑꯩ ꯈꯪꯗꯕꯒꯤ ꯍꯪꯕꯅꯦ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯨꯅꯦ, ꯅꯣꯏ ꯇꯥꯃꯣꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯗ꯭ꯔꯤ, ꯑꯗꯨꯒ ꯅꯣꯏ ꯇꯥꯃꯣꯁꯦ ꯃꯕꯨꯛꯇꯤ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ." "ꯌꯥꯝ ꯐꯩꯌꯦ, ꯄꯥꯕꯨꯡ ꯂꯩꯖꯗꯕ ꯑꯩꯒꯤꯗꯤ ꯃꯥꯅ ꯄꯨꯝꯅꯃꯛꯅꯦ, ꯏꯃꯥ ꯍꯥꯏꯔ ꯏꯅꯝꯃꯅ ꯁꯨꯝ ꯂꯩꯔ ꯈꯪꯂꯛꯀꯅꯤ, ꯃꯥꯒꯤ ꯁꯪꯁꯥꯔ ꯑꯃꯗꯅꯦ, ꯑꯗꯨꯅ ꯇꯥꯃꯣꯅ ꯂꯣꯏꯅꯃꯛ ꯍꯣꯠꯅꯕꯤꯔꯛꯄꯅꯦ." "ꯐꯔꯦꯁꯦ ꯏꯅꯝꯃ, ꯏꯅꯝꯃꯁꯨ ꯋꯥꯔꯝꯃꯅꯤ, ꯊꯦꯡꯁꯨ ꯊꯦꯡꯂꯦ, ꯏꯅꯝꯃ ꯄꯣꯊꯥꯖꯔꯨꯔꯣ." "ꯌꯥꯅꯤꯌꯦ, ꯁꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯈꯤꯁꯦ." "ꯏꯅꯝꯃ, ꯁꯤꯗꯩꯗꯤ ꯏꯅꯝꯃꯅ ꯂꯣꯏꯅ ꯍꯣꯠꯅꯔꯗꯧꯅꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯇꯧꯔꯒꯦ ꯂꯥꯛꯑꯣ, ꯅꯈꯨꯠ ꯍꯥꯝꯗꯣꯛꯎꯔꯣ ꯂꯥꯛꯑꯣꯕ." ꯊꯣꯏꯕꯤꯁꯨ ꯁꯅꯥꯊꯣꯏꯅ ꯅꯝꯗꯅ ꯃꯈꯨꯠ ꯍꯥꯝꯍꯜꯂꯦ ꯑꯗꯨꯒ ꯃꯕꯨꯡꯒꯤ ꯀꯥꯗ ꯊꯤꯟꯕꯤꯔꯛꯏ꯫ ꯁꯅꯥꯊꯣꯏ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯃꯕꯨꯡꯕꯨ ꯀꯧꯖꯩ꯫ "ꯇꯥꯃꯣ ꯇꯥꯕ꯭ꯔꯣ?" ꯃꯕꯨꯡ ꯀꯧꯔꯝꯂꯒ ꯃꯥꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯕꯁꯨ ꯉꯝꯗ ꯊꯣꯡꯖꯤꯟꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ꯫ ꯉꯥꯟꯊꯣꯏꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯒ ꯊꯣꯏꯕꯤꯕꯨ ꯃꯅꯨꯡꯗ ꯆꯪꯂꯛꯅꯕ ꯍꯥꯏ ꯑꯗꯨꯒ ꯉꯥꯟꯊꯣꯏꯕꯨ ꯁꯣꯐꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕꯒ ꯑꯍꯥꯟꯕ ꯑꯣꯏꯕꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯈꯟꯗꯅ ꯃꯈꯣꯡꯗꯨ ꯊꯥꯡꯅꯤꯡꯒꯨꯝ ꯊꯥꯡꯅꯤꯡꯗꯒꯨꯝ ꯇꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯉꯥꯟꯊꯣꯏꯅ "ꯁꯤꯗ ꯂꯥꯛꯑꯣ." ꯊꯣꯏꯕꯤ ꯀꯧꯔꯛꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ, ꯉꯥꯟꯊꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯃꯗ ꯐꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ "ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯦ ꯅꯪꯒ." "ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩ꯫ "ꯍꯌꯦꯡꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ?" "ꯀꯩꯕꯣ?" "ꯑꯩꯅꯗꯤ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯑꯍꯜ ꯈꯔ ꯊꯥꯅꯤꯡꯉꯦ, ꯑꯗꯨꯗ..." "ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯑꯩꯅ ꯑꯍꯜ ꯈꯔ ꯊꯥꯒꯦ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯑꯗꯨꯁꯨ ꯈꯪꯅꯤꯡꯉꯤ." "ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ." ꯊꯣꯏꯕꯤꯗꯨ ꯃꯃꯥꯏꯗꯨ ꯁꯨꯝ ꯁꯨꯝ ꯂꯨꯛꯊꯈꯤꯗꯨꯅ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯏꯜꯂꯤꯕ ꯐꯤꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯇꯛꯂꯤ꯫ ꯉꯥꯟꯊꯣꯏꯗꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛ ꯍꯟꯊꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯌꯦꯡꯅꯤꯡꯗꯨꯅꯇ ꯂꯩꯔꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯉꯥꯟꯊꯣꯏ ꯍꯧꯒꯠꯇꯨꯅ ꯊꯣꯏꯕꯤꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯈꯣꯡ ꯃꯌꯥꯗ ꯐꯝꯊꯗꯨꯅ ꯊꯣꯏꯕꯤꯒꯤ ꯏꯀꯥꯏꯕ ꯈꯥꯡꯕꯒꯤ ꯇꯛꯅꯕꯗ ꯉꯛꯁꯪ ꯉꯥꯡꯂꯕ ꯃꯈꯨꯠ ꯑꯅꯤꯗꯨꯗ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯒ
ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕ꯫ ꯍꯟꯗꯛꯀꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗꯤ ꯊꯣꯏꯕꯤ ꯃꯃꯥꯏ ꯃꯃꯤꯠꯀ ꯕꯪ ꯕꯪ ꯍꯦꯛ ꯁꯥꯒꯠꯂꯤ꯫ ꯄꯣꯛꯄꯗꯒꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯐꯥꯎꯕ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯅꯛꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯖꯗ꯭ꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯅꯦ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯟꯊꯣꯏ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯀꯦ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯂꯕꯗꯤ ꯊꯣꯏꯕꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯈꯟꯅ ꯈꯨꯝꯂꯛꯏ, ꯍꯧꯖꯤꯛꯄꯨ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯏꯁꯥꯅ ꯌꯥꯅ ꯐꯤ ꯍꯣꯡꯗꯨꯅ ꯅꯪꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯂꯤꯕ ꯑꯗꯨꯅꯦ꯫ ꯑꯃꯗꯤ ꯏꯃꯥꯅ ꯑꯃꯗꯤ ꯁꯅꯥꯊꯣꯏꯅ ꯑꯩꯉꯣꯟꯗ ꯀꯧꯔꯤꯕ ꯃꯤꯡꯒꯧꯗꯨꯅꯦ꯫ ꯉꯥꯟꯊꯣꯏ ꯈꯖꯤꯛ ꯄꯥꯈꯠꯂꯝꯕ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯍꯥꯏꯐꯝ ꯈꯪꯗꯕꯒꯤ ꯃꯃꯤ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯃꯤꯡꯒꯧꯗꯨ ꯅꯁꯥꯅ ꯌꯥꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯏꯀꯥꯏꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯗꯣ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ, ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯅꯨ꯫ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯑꯩ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯛꯐꯟꯅꯤꯡꯗꯦ꯫ ꯊꯣꯏꯕꯤ ꯂꯨꯛꯊꯔꯝꯕ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯂꯛꯇꯨꯅ ꯉꯥꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ, ꯍꯥꯏꯗꯤ ꯅꯪꯕꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯍꯟꯈꯤꯕ ꯊꯤꯟꯈꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯊꯣꯏꯕꯤ ꯀꯩꯁꯨꯝꯇ ꯈꯨꯝꯗꯦ, ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯍꯟꯈ꯭ꯔꯒ ꯑꯩ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕ ꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯣꯏ ꯅꯪ ꯍꯟꯈ꯭ꯔꯅꯨꯕ꯫ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦ꯫ ꯅꯪꯕꯨ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯝꯖꯤꯡꯗꯨꯅ ꯅꯪꯒꯤ ꯃꯥꯡꯗ ꯂꯥꯛꯀꯗꯧꯕ ꯐꯠꯇꯕ ꯈꯨꯗꯤꯡ ꯀꯟꯊꯣꯛꯇꯨꯅ ꯑꯐꯕ ꯈꯨꯗꯤꯡ ꯅꯐꯝꯗ ꯁꯤꯟꯅꯒꯦ꯫ ꯑꯩꯒꯤ ꯈꯣꯡꯒꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯡ ꯊꯥꯡꯂꯛꯑꯣ꯫ ꯅꯁꯥꯅ ꯌꯥꯔꯦꯀꯣ? ꯀꯩꯅꯣꯝꯃ ꯍꯪꯒꯦ? ꯉꯁꯥꯏꯗꯒꯤ ꯋꯥꯔꯤꯕꯨꯗꯤ ꯌꯥꯝ ꯁꯥꯟꯅꯔꯦ, ꯑꯗꯣ ꯑꯃꯗꯤ ꯑꯗꯨꯝ ꯋꯥꯠꯂꯦ꯫ ꯀꯩꯕꯣ? ꯑꯩꯗꯣ ꯅꯪꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯈꯣꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯏ, ꯃꯁꯛꯇꯨ ꯈꯖꯤꯛ ꯏꯀꯥꯏꯒꯨꯝꯁꯨ ꯇꯧꯏ꯫ ꯊꯣꯏꯕꯤꯗꯨ ꯉꯥꯟꯊꯣꯏꯒꯤ ꯃꯁꯛꯇꯨ ꯎꯔꯒ ꯈꯖꯤꯛ ꯅꯣꯛꯏ, ꯑꯗꯨꯕꯨ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ ꯀꯧꯋꯦ꯫ ꯋꯥ ꯍꯥꯏꯁꯤꯅꯤ, ꯑꯗꯣ ꯑꯩꯒꯤꯁꯨ ꯈꯪꯂꯝꯈꯤꯔꯣꯏ ꯅꯪꯁꯨ꯫ ꯑꯩꯗꯤ ꯈꯪꯉꯦ, ꯉꯁꯥꯏ ꯁꯅꯥꯊꯣꯏꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯣꯍꯣ, ꯀꯩ ꯀꯧꯋꯦ ꯍꯥꯏꯒꯦ ꯍꯥꯏꯁꯦ? ꯈꯪꯗꯦ꯫ ꯐꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ꯫ ꯍꯌꯦꯡ ꯑꯌꯨꯛꯂ ꯅꯨꯡꯊꯤꯜꯂ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯊꯣꯛꯂꯨꯔꯁꯦ, ꯅꯁꯥꯗꯣ ꯐꯖꯅ ꯌꯦꯡꯊꯣꯛꯅꯕ꯫ ꯊꯣꯏꯕꯤ ꯍꯥꯊꯨ ꯈꯨꯝꯖꯔꯛꯏ, ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤꯌꯦ, ꯑꯩ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨ ꯌꯥꯗꯦ, ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯅꯦ ꯐꯥꯖꯤꯟꯒꯦ ꯄꯨꯟꯁꯤꯟꯒꯦ ꯍꯥꯏꯅ ꯄꯨꯔꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯅꯥꯕ ꯂꯣꯠꯁꯤꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ, ꯑꯗꯨꯅ ꯍꯌꯦꯡꯃꯛ ꯆꯠꯀꯗꯧꯅꯤ꯫ ꯐꯔꯦꯁꯦ, ꯇꯨꯝꯃꯁꯦ, ꯊꯦꯡꯉꯦꯕ꯫ ꯊꯣꯏꯕꯤ ꯀꯥꯗꯨꯗ ꯃꯃꯤꯠꯇꯨ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯉꯁꯥꯏ ꯃꯈꯩ ꯈꯟꯖꯤꯜꯂꯨꯗꯦ, ꯇꯨꯝꯃꯁꯤ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯄꯥꯈꯠꯂꯦ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯐꯃꯨꯡ ꯑꯃꯈꯛꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯐꯃꯨꯡꯁꯦ ꯆꯥꯎꯕꯨꯗꯤ ꯆꯥꯎꯕꯅꯦ, ꯅꯪ ꯃꯅꯨꯡ ꯊꯪꯒꯦꯔꯥ ꯀꯩꯅꯣ ꯇꯧꯔꯣ, ꯑꯗꯨꯒ ꯑꯩꯅ ꯅꯥꯀꯜ ꯑꯃꯗ ꯇꯨꯝꯂꯒꯦ꯫ ꯊꯣꯏꯕꯤ ꯇꯤꯡꯉꯛ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ ꯇꯍꯥ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯅꯦ, ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤꯅꯦ, ꯅꯪ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯪ ꯑꯗꯨꯝ ꯇꯨꯝꯖꯔꯣꯗ, ꯑꯩ ꯁꯤꯗ ꯁꯨꯝ ꯇꯨꯝꯂꯒꯦ, ꯑꯗꯣ ꯃꯣꯟ ꯑꯃꯗꯤ ꯄꯤꯔꯝꯃꯣ꯫ ꯊꯣꯏꯕꯤ ꯇꯞꯅ ꯍꯧꯒꯠꯈ꯭ꯔꯦ, ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯃꯣꯟ ꯑꯃ ꯂꯧꯔꯒ ꯉꯥꯟꯊꯣꯏꯗ ꯄꯤꯔꯝꯂꯒ ꯃꯥꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯇꯨꯝꯊꯕ ꯌꯥꯗ ꯑꯁꯨꯝ ꯃꯃꯥꯏꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯤ, ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯤꯕ ꯉꯁꯤꯈꯛ ꯊꯦꯡꯅꯔꯒ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯍꯥꯏꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ? ꯑꯗꯨꯒ ꯌꯨꯝꯗꯅ ꯄꯥꯕꯨꯡꯅ ꯀꯝꯗꯧꯔꯝꯒꯗꯕ? ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯏꯃꯥ, ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯅꯪꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯆꯥꯅ ꯋꯥꯔꯤꯕ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯃꯠꯇ ꯈꯜꯂꯝꯂꯣꯏꯀꯣ? ꯏꯃꯥꯒ ꯇꯥꯟꯅꯒꯗꯕ ꯃꯌꯥꯝ ꯑꯁꯦ ꯉꯁꯤꯗꯤ ꯏꯇꯣꯝꯇ ꯉꯥꯏꯔꯦ꯫ ꯏꯃꯥ, ꯅꯆꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯕ꯭ꯔꯥ?
Thoibi wakhalda manglingay masana gyan tahawda kaplaga layramle. Mana kappa tabada nganthoi pakhattuna Thoibigi manakta laktuna hanglai. Kaidorage tabro kapirona. Thoibi kaisumta khumlakte masadu machi sungleng lenglakte. Nganthoi phamung machi aduda tapna famthai aduga amukasu kawi. Kaidorage me tabro. Nganthoi tawfam ama hek khangdre. Thoibigi masa paiduna hek hawdokpasu ngamda tawfam khangda aduma tumina lay. Thoibi mapidu taithoklaga mamaidu onthorai. Kaisum tawdiye tumba yadraba. Nganthoi Thoibida munna yengduna hairai. Kaidorage sengna hayo aina nangbu kafangi haiduna mafam masida purakkiba nate. Nangi nungaitaba pamdaba pumba aingonda hayo koigano aibu mito amani su khangano. Ahingsida aduk thamoi sokpagi maram amadi soidana leramgani. Maramdo khangningi aina maram oiraga nangbu yang wahalaba. Thoibi hiplambadagi hawgalai aduga mapidusu amuk nawhawnana tapna tarai. Aina tawribasibu chumlibra? Nangna haininglisi kaino aingonda warauriro natragana aibu chingnabra? Warauba kaisu leijade adubu thamoi asina chingnaba amadi lei. Kaino nangna chingnarisi hekta hayo? Kaisu leitabi ai amakidama adongi punsi manghalabra haina khalle. Nganthoi nokphe tawi aigi punsibu nangna manghaledi kamai haiba nangi wakhaldo lale. Kanghangna duna khubak na matang khuduna leramba aigi punsise ngasidagi khubak khubada makhol thoklani khalibane aidi mati yam chade aduna nangna pamne pa khubaki makhol ado taba ngamhal arwitra haida chime. Aigi punsida nupi amata hanna yenglakte imaga abiyumga natana asukkuibase aina nupi amata yengningbasu fawgide. Adubu aina nangbu ahanba uzakhiba adudagi thamoida haifam khangdaba mihul amadi fawkhibane. Nangi thamoida pikhiba chaina adugi laman singba ngamgani haiba thajadre. Ngasi nangna inakta leiba sumnane punsigi leibiradi chainado soidana kokani haina khanjai. Imana pikna hundok pirambane pabung sunganna anaba loina kibana takmi tampiraknaba walakbane. Aduna tungda ningba tunghanba ngamlaktrabadi haina chingnajai. Aina thajai nangbu aigi oina famjabase aigi khwaidagi laibak fabane. Aduda aina chingnabadi nangna aigi inakta lainingloi haiba asine. Mamangaigi awa ana tamthina otpikhiba adugumna wana leijarambadagi ikut paiduna chingkhatpiraga sarga gumlaba minung sitana thallaba mafam asida pubirakbane. Masida aina chingnaba amata leijade. Aina chingnajarambadi aigi matik chadaba itaw adubune. Yarase nongangadawreba potharo. Thoibibu hifalamlaga masu magi hanagi mafamduda amuk handuna tumkhre. Nongale chatnabigi matungina ahal ahumdang tharure. Adubu makoina thokpa tawkhro makoigi macha natti haina khumlakle. Paukhumasi tabada ningol kanagi thamoina kairoi. Adubu Thoibigi thamoidi kanchinkre. Magi awaba mapan thongda uthokhidre. Malem sulaktuna imungda changlakbada Sanathoi ga hana thengnai. Sanathoina yahau theng nganna law yadro. Malemna ibema phamallabani sifo nabung bajabududi magi kada leiramniye. Hausikte hauraba aibu changludabana phadu jalo nupibu thikradi wakhalse loina onba jala. Yare ba nasaktuga matomta lehaubani phada yada tawrini. Malemsu wa khara hairamlaga Nganthoigi kada sangki thongjindagi law lawduna changlai. Ita hoibungo ahing tumbidrabo. Nganthoina taningde
Nganthoi du matha sabagi mawongda sofa duda hippoi kaiboi tawduna leirammi. Malem su sangsilaktuna single thariba sofa duda famthai. Nganthoi na bai ai kok yam sari tawrise. Malem na kaidorage nupi na galhong bangam laro hairaba. Hey papi chandal sidi nachin de afa waki de tholok tabni. Nang matha sai haibu da haibi bane yara tok chona haibi dro loye. Adugi chu chada bu dane nupi am da famri da khangaba. Yar he nang jo nupi phang da ba di nang sune ngarang de nupi am khulaga afa wasa. Phang dro phari kaino nacha nupi soi na try to lore. Bhai korom badai I hap chalaga iba he ko bhai dane. Tukat che heibo sahi su da ba nga manghalam dong wal nasak to yum daga chambirakan. Oi chahi su da baraga nang nupi si bu chahi kya sure hai nacha nupi gi lenga bu mali ne. Nganthoi makok tu khotlaga hairi chahi gam ta hangdi da khangdri kai no hajiba ngarang hin kai dau lege wari gam ta sana ro. Oi papi nang la ga matha sa phaga draiga nang la ga hena matha sa le chat ka chat khona ai ngo da muk tai na bire to ri ma gi hai bire bera ni na ado haido bu chalu ba sing du di kai hare haige adui ne ni matha sa ri moi gi mama pa du na ai khoi na thok ba to khro moi gi mari le na tre kana no khangdi hai ri hai bro kai no phori ne du dia wayam sang le sidek da hong thok loi kai no hoi adu gi bu di chap ma ne adu da ma di nu ngai roi mayum da su changna roi adui ne in khalise as yare lai ba ga tambam le jeram jani mathai am sar no du da ado som da hong do ro bani na noi da nu pi mayum moi ra ga hong ase nang na bung sang na kaina dan bi biyo. Malem khangai hai ri ngamdre aine mabung saraga kamaya nongonda ibai kaudoino ngamoy soidana hek haidokhi. Nganthoi na papi sidi nangne fagi bagi de soi sini na. Nganthoi di taseng na khangdabani malem ga masan ga gi mari si aduna phagi tawri boy adum khali. Tanja duda sanathoi chabu duna changlai. Nganthoi na abe nana modom talaw hay. Malem na abe ai su na tungina ko na phadau male. Nganthoi na oi nang ne soina sirane yam pak taw taw kanu ko angang wang sida. Sanathoi chakhum da changlai aduga inama thamonam talao hai howe. Thoibi na kai gini haige adudi khangdiye hoi adudi ai hangluge hinjang se thumga loina thaklabane amtang sawalaga yarani haifetang yengbiramko. Hoi nama thoibi changlaktuna tapna hanglai ai kaubibro. Nganthoi na law sida pham wam ta khanase. Malem na bai ai am salage. Nganthoi na wathi don ngak to lekho kai dorage. Thoibi su sangsilaktuna nganthoi gi nakanda phammi aduga kai haige. Nganthoi na ahal sing loina hale ai khoi som da hong batare aduda nang kai haining balege. Thoibi na ai gi oina kaisu hainingai leijadi ima ga tanabiyo ima hoi mayam na sinbi bada ai gi de adum yare. Pharene adudi ima hoi tawjarjane ado sak ti loi horobo watliba loi hore thirurage charse adudi sak toklaga thabak yame. Hoi adudi ai thokiba yaraba. Ngai khone thoibi du haugatuna thokibadu thongjil yaurabani amuk mamai lesilaktuna kai haige nang sahi kya surage. Thoibi mamitto malemda amu nganthoida amuk yenglaga ikai ne khumlai kunsure. Oh yare thoibi su thokre malem na karan haurai. Wow imang sida hekta nairakpane ba ngasi deidi khakni dana nacha nupi de ede ai chale asi hairamduna haugatuna thokre. Nganthoi na wahai ama phau haibaga nang haude. Nganthoi matomta murum solhawi masak su faje hek yengbada inghing law mamit asidara kadai dana masu mi sumbam yauri aina nahan kai nupi hana yeng trisidi maram leram kaisu gaide ngawre daidi
ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯌꯦꯡꯊꯣꯛꯄꯤꯔꯦ꯫ ꯀꯔꯤ ꯀꯔꯤꯅꯣ ꯇꯦꯁ ꯈꯔ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯇꯧꯊꯣꯛꯄꯤꯔꯦ꯫ ꯔꯤꯖꯜꯇꯤ ꯍꯌꯦꯡ ꯂꯧ ꯍꯥꯏꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯕꯖꯥꯔꯗ ꯆꯪꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯑꯃꯁꯨ ꯂꯩꯔꯦ꯫ ꯉꯥꯟꯊꯣꯏꯅ ꯀꯩꯀꯩ ꯂꯩꯈꯤꯁꯤꯒꯦ? ꯊꯣꯏꯕꯤꯅ ꯑꯕꯦꯝꯅ ꯄꯤꯖꯥ ꯂꯩꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯦ꯫ ꯑꯕꯦꯝꯒꯤ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪꯒꯤ ꯍꯥꯏꯕꯅꯦ꯫ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯗ꯫ ꯑꯗꯨꯗꯤ ꯍꯜꯂꯁꯦ, ꯌꯨꯝ ꯌꯧꯔꯒ ꯑꯋꯥꯠꯄꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯁꯦ꯫ ꯃꯆꯜꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯍꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯈꯔ ꯏꯀꯥꯏꯅ ꯈꯔ ꯀꯣꯏꯅ ꯇꯧꯗꯨꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯁꯨ ꯍꯞꯇꯥ ꯑꯁꯤꯗ ꯍꯣꯡꯕ ꯍꯥꯏꯅꯕꯗꯨ ꯍꯌꯦꯡꯇ ꯉꯥꯏꯔꯦ꯫ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯃꯃꯥꯅ ꯊꯣꯏꯕꯤꯒꯤꯗꯃꯛ ꯑꯃꯠꯇ ꯋꯥꯠꯇꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯩ꯫ ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤꯕꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅꯅꯕ ꯍꯣꯠꯅꯩ꯫ ꯂꯨꯍꯣꯡꯕ ꯑꯃꯗ ꯆꯪꯒꯗꯕ ꯑꯃꯠꯇ ꯋꯥꯠꯍꯟꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯝꯅꯤ꯫ ꯉꯥꯟꯊꯣꯏ ꯁꯣꯐꯥꯗ ꯐꯝꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯃꯥꯏꯗꯨꯁꯨ ꯂꯩꯃꯥꯏꯗ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯉꯥꯟꯊꯣꯏꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ ꯂꯦꯞꯄꯤꯗꯨꯕꯣ? ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯗꯅ꯫ ꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯍꯥꯏꯐꯦꯠ ꯍꯧꯒꯠꯂꯒ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ? ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ? ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯋꯥꯍꯜꯂꯦ꯫ ꯉꯥꯟꯊꯣꯏꯗꯤ ꯏꯉꯛ ꯉꯛꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ? ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯀꯩꯗꯧꯕꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯣꯠ ꯆꯩ ꯂꯩꯁꯤꯟꯗꯅ ꯄꯩꯁా ꯃꯥꯡꯍꯜꯂꯤꯁꯦ? ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯂꯤꯁꯦ? ꯑꯣ, ꯂꯨꯍꯣꯡꯕꯩ ꯄꯣꯠ ꯆꯩ ꯂꯩꯕꯁꯤꯔꯣ? ꯍꯣꯏ, ꯍꯥꯟꯅꯒꯤꯁꯨ ꯂꯣꯏꯅ ꯂꯩꯁꯤꯕꯨ ꯀꯩꯗꯧꯕꯩꯅꯣꯕ? ꯁꯣꯐꯥ, ꯇꯤꯚꯤ, ꯐꯃꯨꯡ, ꯎꯄꯨꯁꯨ, ꯑꯗꯨꯒ ꯀꯥꯁꯨ ꯀꯩꯒꯤꯅꯣ? ꯑꯔꯦꯝꯕꯗ ꯌꯥꯝ ꯃꯥꯡꯍꯜꯂꯦ꯫ ꯉꯥꯟꯊꯣꯏ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯈꯣꯏꯁꯤꯁꯨ ꯃꯊꯦꯜ ꯑꯃꯅꯤ, ꯀꯩ ꯀꯥꯏꯒꯦ ꯁꯤꯕꯣ? ꯄꯩꯁꯥ ꯃꯌꯥꯝ ꯃꯥꯡꯍꯜꯂꯦ꯫ ꯑꯩꯒꯤ ꯐꯤꯔꯣꯜꯗꯨꯗ ꯃꯌꯥꯝ ꯆꯪꯉꯝꯃꯅꯤ꯫ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯣꯏꯔꯨꯕꯅ, ꯏꯁꯥꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯔꯛꯇꯕꯅ ꯌꯥꯝ ꯋꯥꯍꯜꯂꯦ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯦ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ, ꯋꯥꯠꯄꯨ ꯋꯥꯠꯂꯤꯕꯅꯦ꯫ ꯍꯌꯦꯡ ꯑꯩꯅ ꯊꯕꯛꯀ ꯇꯧꯔꯀꯥꯟꯗꯅꯦ ꯌꯥꯝ ꯂꯩꯊꯗꯣꯏꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯤꯕꯩ ꯏꯃꯥꯅ ꯂꯣꯏꯅ ꯂꯩꯕꯅꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ? ꯍꯪꯉꯣ, ꯑꯝꯇ ꯅꯠꯇꯦ ꯃꯌꯥꯝ ꯍꯪꯉꯣ꯫ ꯏꯃꯥꯁꯦ ꯊꯕꯛ ꯇꯧꯕ꯭ꯔꯣ? ꯑꯩ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯊꯕꯛ ꯆꯠꯄ꯫ ꯑꯗꯨꯒ ꯑꯕꯦꯝꯒ ꯅꯪꯒꯗꯤ ꯄꯩꯁా ꯊꯣꯛꯇꯦ ꯍꯥꯏꯕꯁꯨ ꯈꯪꯉꯦ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗ ꯁꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯈꯣꯏ ꯄꯂꯦꯝꯁꯦ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯐꯥꯎꯕꯤꯅꯤ ꯅꯪꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯄꯥꯕꯨꯡꯗꯣ ꯍꯥꯟꯅ ꯊꯤꯀꯥ ꯇꯧꯔꯝꯃꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕ ꯄꯩꯁా ꯁꯦꯚꯤꯡ ꯃꯌꯥꯝ ꯇꯧꯔꯝꯃꯦ꯫ ꯑꯗꯨꯒ ꯂꯧꯁꯤꯡ ꯈꯔꯁꯨ ꯊꯝꯕꯤꯔꯝꯃꯦ꯫ ꯑꯣꯍꯣ, ꯂꯣꯏꯔꯕꯣ? ꯅꯪꯅ ꯈꯪꯅꯤꯡꯕ? ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯣꯔꯥ? ꯍꯌꯦꯡꯗꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯣ ꯍꯌꯦꯡꯁꯨ ꯑꯩ ꯁꯤꯗ ꯁꯨꯝ ꯇꯨꯝꯍꯟꯗꯣꯏꯔꯣ? ꯁꯣꯐꯥꯗ ꯇꯨꯝꯕꯩꯅꯦ ꯈ꯭ꯋꯥꯡꯒ ꯂꯣꯏ ꯀꯣꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯑꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯑꯗꯣ ꯅꯪꯒꯤ ꯋꯥꯔꯤꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯣ ꯑꯩꯉꯣꯟꯗ? ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯨꯞꯊꯈ꯭ꯔꯦ꯫ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯀꯩꯁꯨ ꯂꯩꯇꯦꯗ꯫ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯨ ꯂꯩꯇꯦꯗ꯫ ꯅꯣꯏꯅ ꯈꯪꯂꯤꯕ ꯎꯔꯤꯕ ꯑꯗꯨꯅꯦ꯫ ꯑꯗꯣ ꯑꯩꯅ ꯅꯣꯏꯗ ꯂꯩꯕ ꯀꯥꯟꯗ ꯅꯪ ꯑꯩꯈꯣꯏꯒ ꯆꯥꯛ ꯄꯨꯟꯅ ꯁꯨꯡꯆꯥ ꯆꯥꯗꯦ꯫ ꯑꯗꯨ ꯀꯩꯒꯤꯅꯣ? ꯏꯃꯥꯅ ꯌꯥꯗꯦ꯫ ꯀꯩꯒꯤ? ꯈꯪꯗꯦ, ꯏꯃꯥꯅ ꯑꯩꯕꯨ ꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯑꯃꯠꯇꯒ ꯎꯅꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯅ ꯃꯍꯦꯜꯂ ꯌꯥꯗꯕ꯫ ꯑꯗꯨꯗꯤ ꯀꯩꯒꯤ? ꯈꯪꯗꯦꯗ꯫ ꯅꯪꯅ ꯅꯁꯛ ꯐꯖꯕ ꯍꯦꯟꯕꯩ ꯑꯣꯏꯔꯝꯅꯤ, ꯅꯣꯏ ꯑꯅꯥꯎꯄꯤꯗꯨꯗꯩ꯫ ꯐꯖꯗꯕꯅꯤꯗ ꯑꯩꯗꯤ꯫ ꯃꯤꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯅꯪꯅ ꯍꯦꯜꯂꯦ꯫ ꯊꯣꯏꯕꯤ ꯏꯀꯥꯏꯗꯨꯅ ꯀꯩꯁꯨꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯑꯇꯣꯞꯄ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯑꯩ ꯇꯨꯝꯃꯨꯔꯒꯦ꯫
Nganthoi na amuksu langnarai. Ngasidi aisu yang ware. Aduna punna tumase. Ai sofa sidane. Khwanga nabana yadreba. Adudi ai oina sida tumlage. Dat adudi kaya doiba. Thoibi ipa pakhatna satkiduna phamung paba semkhre. Aduga phansong khattuna phaklangda tapnapsinduna tumkhre. Nganthoida wa amata hairamde hanna fawba yenglamde. Nungtigidi mon phaiju piramlaga tumbani. Thoibigi mataududa nganthoidi nokningba amasu yauri. Tapna laktuna magi mon ama lauraga hairi. Ai kaisu tawbiroida fagi tawbane. Fajana tumu. Kangkhanda napsaladine kangsikwani ko. Asi hairamlaga kangkhandu fajana yepsin biramlaga sofada hipthakre. Thoibisu sor khara hondorai. Thoibigi ikai tak tauba ikoi koiba mawong sidani nganthoine ngaurisi. Thamoi yening hulhanduna leirang magi leisak leichuda ngauraba khoimuni. Adubu leirangna pomduna leirangi leinam thadoktabana khoimung masu lamhenba onduna leirang manak nakna paisinba ngamdre. Matawasinadi hena amasu thamoida nungsi iput faunaribani. Leirang oibi mahaksu mapung phana leisat tambasu ikai tak tawi. Amadi magi tangna fangjaba nungsibabusu oihaningde lamhenba. Thoibisu wakhalda khali. Aina tawribasi chumlibra. Mabu aigi ipuroiba oigani haiba. Khanglaba phawada. Kaisu kaide. Ngarangda thengnaba oirabasu. Mahakse aigidi asengba mapune. Magi mapamda haijaba ngamdrabasu. Thamoi asidadi haurakle nungsiba. Adubu pakhattabasu ngamdre. Aigi matik chadraba itawasina magi maning tunghanba ngamloidra. Magi mamai khunanaba lambi oirakadra haina. Tauroi aina kaidawnungda nangi maithinanaba thabak numit adudagi katkrabane. Thawai hakchang pumba nangi nafamda ichilasina haidrabasu. Aduga oihaningde nangbusu leirang khuding lamdanba. Aduga aisu oiroi khoimu khuding chiklon naganbi. Aigidama isorna sinbiraklaba nahakpudi kaidawnungda aigi thamoina latnaba ngamjaroi madugi pangalsu leijade. Adubu aina pamjaba amakhakti lei. Leirang khudinga nujagati pangkhakne haine. Adubu oizage aidi leirang leiman. Leihau oibiyu nangna leihau reren tabu pamjaba. Leirangi mapokta pokjarabasu pamjade atai leirang amata. Chiron heiba leirang khuding lamdanba khoimu sukije. Thoibisu wakhal khanna khanna asum tumthakre.